ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯃꯄꯥꯟꯗ ꯇꯥꯕ ꯃꯤ ꯌꯥꯝꯖꯗꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯥꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇꯁꯨ ꯄꯣꯊꯥꯗꯦꯗꯣ꯫ ꯅꯪꯕꯨ ꯅꯁꯥꯗꯨ ꯋꯥꯔꯅꯤꯅꯦ, ꯈꯔꯁꯨ ꯄꯣꯊꯥꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ." ꯊꯝꯕꯥꯜꯅ, "ꯏꯃꯥ, ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥ ꯋꯥꯍꯟꯕ ꯌꯥꯗꯦ. ꯏꯃꯥꯒꯤ ꯃꯇꯦꯡ ꯅꯆꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯒꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯆꯥꯇꯅꯤ. ꯏꯆꯥ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯉꯥꯏꯈꯣ, ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯁꯤꯅꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ. ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯈꯪꯗꯤꯌꯦ ꯏꯃꯥ, ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏꯗ." ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯈꯣꯏꯃꯨ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, "ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯣꯡꯃꯇꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯅꯪ ꯑꯃꯀꯣ." ꯈꯣꯏꯃꯨꯅ, "ꯑꯁ, ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ? ꯃꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ." ꯑꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯍꯦ, ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ. ꯅꯊꯛꯇ ꯅꯆꯦ ꯑꯃ ꯂꯩꯔꯤꯁꯦ ꯎꯗꯕ꯭ꯔꯥ ꯅꯪ?" "ꯏꯁ, ꯑꯩꯈꯣꯏ ꯏꯆꯦꯒꯤꯕꯨ ꯅꯨꯄꯥꯁꯨ ꯀꯣꯏꯗꯕꯁꯤꯕꯣ? ꯑꯣꯅꯦ, ꯏꯆꯦꯗꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯌꯦ. ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯅꯤꯗꯣ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯍꯧꯔꯗꯧꯅꯤ." ꯊꯝꯕꯥꯜꯅ, "ꯏꯁ, ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ ꯃꯁꯦ. ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯅꯤ ꯀꯥꯏꯅ. ꯑꯩꯅꯗꯤ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯅꯗꯨꯅ ꯂꯩꯔꯤ. ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯇꯝꯅꯣ?" ꯈꯣꯏꯃꯨꯅ, "ꯍꯣ, ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯆꯦꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯩꯌꯦꯕ." ꯑꯦ, ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤ. ꯉꯁꯤꯗꯤ ꯂꯩꯔꯝꯃꯨꯅꯦ ꯅꯪ." ꯈꯣꯏꯃꯨ ꯃꯆꯦꯅ ꯐꯨꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯄꯗꯨꯗ ꯂꯥꯎꯔꯗꯨꯅ, "ꯍꯣ ꯅꯨꯄꯥ ꯐꯪꯗꯕꯤ, ꯐꯨꯖꯧꯅ ꯁꯦ, ꯉꯝꯃꯗꯤ ꯐꯨꯖꯧꯋꯣ, ꯇꯥꯟꯅꯔꯛꯑꯣꯁꯦ." "ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ. ꯅꯣꯡꯃꯗꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯅꯪ." ꯁꯅꯥꯔꯩꯅ, ꯍꯥꯏ, ꯇꯧꯅꯅꯨꯅꯦꯍꯦ ꯅꯣꯏꯕꯣ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ. ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ." "ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯦ ꯏꯃꯥꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯅꯣꯏꯒꯤ ꯈꯟꯕꯗ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡꯁꯤꯅ ꯑꯩꯉꯣꯟda ꯉꯥꯡꯂꯒ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ?" ꯈꯣꯏꯃꯨꯅ, "ꯑꯣ, ꯑꯩꯉꯣꯟꯗ ꯇꯥꯟꯅꯕ ꯉꯝꯖꯗ꯭ꯔꯒ ꯏꯃꯥꯗ ꯋꯥꯀꯠꯄꯅꯗꯤ ꯀꯥꯟꯅꯔꯣꯏꯌꯦ." ꯁꯅꯥꯔꯩꯅ, "ꯍꯩꯃꯥ, ꯑꯩꯅ ꯀꯟꯈꯠꯄ ꯅꯠꯇꯦꯅꯦꯍꯦ ꯅꯪꯕꯣ. ꯑꯉꯥꯡꯁꯤꯅ ꯐꯥꯒꯤ ꯇꯧꯖꯕꯁꯤꯕꯨ ꯆꯟꯅꯅ ꯅꯪꯁꯨ ꯍꯦꯛ ꯁꯥꯎꯏꯗ. ꯑꯉꯥꯡꯒ ꯃꯥꯟꯅꯔꯨꯔꯅꯨꯁꯦ, ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ." "ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯈꯤꯖꯅꯤ." ꯈꯣꯏꯃꯨꯅ, "ꯏꯆꯦꯕꯨ ꯀꯅꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯣ? ꯅꯠꯇꯦ, ꯏꯆꯦꯕꯨ ꯅꯨꯄꯥꯕꯨ ꯂꯩꯖꯔꯕꯣꯕ?" ꯁꯅꯥꯔꯩꯅ, "ꯍꯥꯏ ꯈꯣꯏꯃꯨ, ꯌꯥꯔꯦ ꯅꯪꯁꯨ. ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯇꯥꯒꯦꯅ ꯇꯥꯕꯅꯤ. ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯦꯗ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯤ? ꯅꯪ ꯑꯩꯅ ꯐꯨꯊꯔꯛꯄ ꯉꯥꯏꯔꯤꯔꯣ? ꯐꯨ ꯑꯝꯇ ꯏꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯃꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ." ꯌꯥꯔꯦꯁꯦ, ꯏꯃꯥ ꯉꯥꯡꯒꯦꯁꯦ. ꯆꯠꯂꯣ, ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ. ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯦ." ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ "ꯏꯁ, ꯑꯩꯕꯨ ꯁꯤꯅꯤ ꯀꯥꯏꯅ, ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯕꯤꯔꯣꯏ." "ꯍꯥꯏ, ꯌꯥꯔꯦꯍꯦ ꯃꯁꯤꯁꯨ. ꯉꯁꯥꯏꯗꯒꯤ ꯈꯥꯝꯕꯕꯨ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩ. ꯆꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟ ꯂꯩꯍꯧꯀꯣ ꯅꯪ." "ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ." "ꯌꯦꯡꯉꯨꯅꯦ ꯃꯁꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯦꯅꯦ ꯃꯆꯤꯟ ꯑꯁꯦ. ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯂꯤꯆꯩꯗꯣ?" ꯈꯣꯏꯃꯨ ꯃꯃꯥꯅ ꯂꯤꯆꯩ ꯊꯤꯔꯛꯄ ꯑꯗꯨꯗ "ꯍꯣꯏꯃ" ꯍꯥꯏꯔꯝꯃꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯑꯩꯗꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯏꯇꯥꯎ ꯈꯣꯏꯃꯨ, ꯅꯪꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯗꯨꯅ ꯂꯩ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯁꯨꯔꯒ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯊꯥꯛ ꯇꯧꯔꯤꯅꯣꯕ?" ꯈꯣꯏꯃꯨꯅ, "ꯑꯁ, ꯅꯨꯄꯤ ꯊꯥꯛꯄꯩꯕꯨ ꯑꯩꯈꯣꯏ ꯆꯦꯒ ꯏꯃꯥꯒ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯕ ꯑꯁꯤꯅꯤ."
Nupaduna. Itauna sakto phajabanina yarani. Ai thirasu nupi to phajaradi haying ichado masak phajadoinine. Aduga aini yumda hanjilakpadasu chaksangda chak thongduna lairambada lamnganbi nupi haido oidoinine apang. Yai itawgi wakhaldusu. Ado ngaikoni. Adubu nupi dubu phanggadawribra. He phangnaba natro. Aini yumda ngayakta leitabo makhai thiribasiba. Oi hoi. Thiyo na. Asumna makhoi masal wari sanaduna lairingayda masak mataw yamna changkhonbi nupi ama khulgi pukhrida ising sokpa laklami. Khoimuna nupi adu urami. Khoimuna. Masimati kadaidagino. Phachai he. Nati. Nahan makai aina uriba nupi sing sidagi masina kwaidagi masak mataw phajaine. Nahan makai de ude. Haish. Masimati aigi oihaude yadre. Nupaduna. Wakhalgasu sakatanaga tawri. Oibungo masimati khaluranu. O mamangi tatomagi machanupa gyan ke yamna taba sakhendo maga koinabani. Koinin koisu sanu kaino. Adugibu. Hayeng lobudi aina laura loire. Taw, yeng batakal ai doge. Kaigum dai jageba. Thadoina. Kari takpigadaba. Ichaldina han makayude. Sakna sak phajariba. Ai dinang bu ubada pungaw ngawre. Kari thokchayna tawsa saino. Aina haibaga kaimtaga khumdene. Tabiribro. Karai dagi mathong maram khangdaba machano. Sakta asiga nupiga sa koiningi. Hoy bungo, nupi masak phajaba koiningladi nangi nasakto mingselda hana mukta yengluso. Hoy bema, nupa di thirasu yaye. Nupa thiba ina phajaba nang koige haibani. Hayingi chadu masak phajanaba. Natrani taw, kari haige. Taw, chalhawrashi deibani. Nupi koiningbra haibane. Nupi gi khupak soidana chabadar. Nupi si yamna sawra haiba. Herai taw, nupa manda tawnuda. Nupi na phubabu kayam nanina. Eidi nuksibina phugeba hairadi phuhala lori kaino. Itaw ibungo. Nang phualaw, ay halamake hey. Thadoina. Nupi koiga hairadine, khara sutaru tanan batamo. Hoine, nang nabu hairadi keraga lori kaino. Nang nabu yani hairadi, nang na hairibo makai lo yajarage. Thadoi mamit ani tu na paini yenglamlaka, sauna ising soktu na mayum tahan kirami. Koi musu thadoi buchak ni yeng tu na lehawi. Mathangi namit ni, thadoi sakhen gi manakta sauna laklami. Ta sakhen. Kai de lege. Masigi nupase thibaga khangoidabane. Magi haunabi inkholda soidana leiramani ba. Haibaga tawbaga sakhendu inkholda kari shu thausadana magi tawfam thokpa enchang napi thaduna Thambal kauriba dudadana leirami. Thadoina. Sida leirini ngoni masi man di kari shu thausadana leiba. Aina somda khoidau thetpa makhai sauning liba sidi bana di khangdine. Ta sakhen. Aina nga saidagi kawbu ta sinadana leithokpa ngamine. Ai lakpaga se amata udreba nang. Sakhen. Haima thadoi. Nang di karam kanda phauji laino. Ai di khangbu khangori. Kai leiragi nang ni yumdaga lakliba siba. Nati. Nang bai khoi ma ga pabaga dabu ukhiba jalane. Taurish ai di mihun thon ga sudre. Kari mihun chudre kaina. Aina somda mina usilaktabagi sauningduna lakli. Aduga mana ai lakpagi mihun chudre kaina. Aina mihun chudre haidi imaga pabaga na uradi haibanida. Ado kaidawrage haishiba. Nati. Nang buka nana kari hairaklage. Ho nang na nupa thokmandabagine mina lakchakredana. Kanana no haishiba. Aidi kaishu dadina. Taruye nangdi. Yumsida sum leishilaga leirabanina kamai tadawrige. Nang sidiba. Ado kanano ba kari hairaino ba. One mina yamna usitre aise nanga khangnari khangna pami nungsi lawni shinidana. Kaishu khallunu. Adugibu sum nang nasak phajabaduda laknari oiramni. Hairuragana nangide adu ngaktani. Hayeng aise migi oikhraga nang chakhau haisini ko nang. Thadoi. Yaribasi tuoba.
ꯉꯥꯏꯈꯣ ꯑꯗꯣ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒ ꯎꯍꯧꯗ꯭ꯔꯣ ꯎꯍꯧꯗꯦ ꯎꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯩ ꯂꯥꯛꯄꯕꯣ ꯑꯁ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯨꯄꯥꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯛꯏꯁꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯣ ꯑꯩꯁꯦ ꯂꯣꯟꯅ ꯀꯣꯏꯔꯤꯔꯣ ꯅꯪꯒꯤꯁꯦ ꯍꯥ ꯂꯣꯟꯅ ꯀꯣꯏꯔꯤꯔꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯀꯣꯛ ꯀꯣꯏꯁꯤꯟꯖꯅꯤ ꯅꯪ ꯀꯥꯞ ꯂꯩꯍꯧꯖꯅꯤ ꯏꯁ ꯅꯪꯅꯕꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯅꯨꯅꯦ ꯑꯦ ꯉꯝꯃꯣꯏꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯣꯡꯃꯗꯁꯨ ꯐꯖꯅ ꯎꯅꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯅ ꯅꯌꯨꯝꯗ ꯂꯥꯛꯇꯨꯅ ꯎꯅꯕ ꯑꯁꯤꯁꯨ ꯏꯃꯥꯒ ꯄꯥꯕꯒ ꯎꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯩꯕꯤꯕ ꯀꯔꯤꯅꯣꯕ ꯅꯪꯒꯤ ꯅꯋꯣꯡꯁꯦ ꯑꯩꯉꯣꯟꯗ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯦ ꯍꯩꯃꯥ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯇꯞꯊꯈꯣꯅꯦ ꯑꯩꯅ ꯀꯣꯏꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯁꯤꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯐꯪꯂꯛꯑꯒ ꯌꯣꯜꯂꯒ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯕꯅꯤꯅꯦ ꯌꯥꯖꯔꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯣ ꯑꯗꯨꯒ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯗꯣꯏ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟ ꯊꯥꯗꯣꯏꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯗꯣꯏ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯁꯛꯍꯦꯟꯗꯤ ꯊꯥꯗꯣꯏ ꯃꯥꯒꯤꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯈꯣꯏꯃꯨꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯡꯃꯒꯤ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯈꯣꯏꯃꯨꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯗꯦ ꯈꯣꯏꯃꯨꯅ ꯊꯥꯗꯣꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯦ ꯏꯁ ꯉꯝꯈꯤꯔꯣꯏ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯒ ꯋꯥꯠꯂꯤ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤ ꯂꯥꯞꯅ ꯊꯝꯈꯤꯁꯤꯀꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯊꯥꯗꯣꯏꯕꯨ ꯐꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯨꯝꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯕ ꯈꯣꯏꯃꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯀꯇꯟ ꯆꯨꯕ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟ ꯊꯥꯗꯣꯏꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯛꯍꯦꯟ ꯎꯄꯥꯏ ꯂꯩꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯄꯨꯡꯉꯛꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯁꯅꯥꯔꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯍꯦꯛ ꯂꯩꯔꯦ ꯉꯝꯗꯤ ꯉꯝꯃꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯃꯧ ꯃꯁꯛ ꯐꯖꯈ꯭ꯔꯕꯤꯁꯦ ꯄꯨꯔꯛꯄ ꯉꯝꯃꯦꯕ ꯑꯩꯗꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯅ ꯍꯩꯔꯤꯕ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕ ꯌꯥꯔꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯔꯦ ꯏꯆꯥꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯍꯥꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯊꯝꯕꯥꯜꯅ ꯇꯥꯔꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯦꯡꯉꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯌꯨꯝ ꯀꯩ ꯄꯥꯅꯕ ꯇꯧꯔꯤꯁꯤꯗꯣ ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨꯗꯣ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯈꯪꯅꯕ ꯂꯩꯇꯦꯗ ꯑꯩꯅꯕꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯅꯣꯡꯃꯗꯁꯨ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯅꯥꯒ ꯈꯪꯅꯔꯨꯗꯣꯏꯅꯣ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯐꯠꯇꯦꯀꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥ ꯅꯨꯡꯁꯤꯅꯖꯔꯒ ꯂꯩꯅꯈꯤꯕ ꯑꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯄꯥꯝꯗ ꯂꯩꯈꯤꯕꯗꯣ ꯏꯃꯥꯗꯤ ꯀꯌా ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯅꯖꯕ ꯑꯁꯤꯅꯤ ꯏꯃꯥꯒꯤꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯃꯃꯥ ꯁꯅꯥꯔꯩꯒꯤ ꯋꯥ ꯇꯥꯕꯗ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯗꯨ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯍꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯥꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯑꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯊꯝꯕꯥꯜ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯈꯔ ꯊꯣꯛꯄ ꯍꯧꯖꯔꯛꯂꯝꯃꯤ ꯑꯁ ꯑꯩꯅ ꯉꯁꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯍꯩꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯅꯣꯡꯃꯇꯁꯨ ꯂꯩꯔꯛꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯀꯣ ꯑꯩꯕꯨ ꯄꯣꯠ ꯂꯩꯁꯤꯟꯅꯕ ꯁꯥꯔꯒ ꯅꯨꯄꯥ ꯌꯦꯡꯉꯨꯁꯨ ꯀꯥꯏꯅ ꯃꯤ ꯑꯇꯩꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯅꯔꯝꯒꯗ꯭ꯔꯕ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ
ꯑꯁꯣꯝꯒꯤ ꯏꯅꯦ ꯑꯁꯤꯗꯒꯤ ꯐꯤꯁꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯂꯨꯒꯦ꯫ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯀꯔꯤ ꯌꯦꯡꯁꯤꯒꯦ? ꯂꯧ ꯂꯧ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯈꯜꯂꯨꯁꯦ꯫ ꯏꯅꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯑꯝꯇ ꯌꯦꯡꯖꯒꯦꯕ꯫ ꯁꯤꯔꯣ ꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯥꯕꯅꯤ꯫ ꯅꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯐꯅꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯏꯅꯦꯗꯒꯤ꯫ ꯍꯣꯏ ꯏꯅꯦ, ꯐꯖꯩꯌꯦ ꯏꯅꯦ꯫ ꯀꯌꯥ ꯄꯤꯔꯤꯅꯣ ꯏꯅꯦ? ꯀꯌꯥꯕꯨ ꯌꯥꯝꯅ ꯄꯤꯔꯨꯗꯧꯅꯣꯗ? ꯈꯜꯂꯨꯅꯦ ꯅꯁꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯣꯡꯅ ꯍꯦꯛꯇ ꯄꯤꯊꯣꯛꯂꯗꯧꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯈꯨꯜꯁꯤꯒꯤ ꯃꯤꯔꯣ? ꯃꯥꯅꯤ ꯏꯅꯦ, ꯑꯩꯁꯦ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕ, ꯑꯗꯨꯒꯤꯅꯤ ꯏꯅꯦ꯫ ꯉꯁꯤꯗꯤ ꯐꯤ ꯈꯔ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯈꯜꯂꯦꯕ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ? ꯏꯅꯦ, ꯑꯩ ꯃꯤꯡꯗꯤ ꯊꯝꯕꯥꯜ ꯀꯧꯖꯩꯌꯦ꯫ ꯏꯁ, ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯤꯁꯤꯡꯗꯨ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯥꯂꯛꯇꯨꯗ ꯐꯤ ꯌꯣꯜꯂꯤꯕꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯁ, ꯉꯁꯤꯗꯩꯅ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯖꯦ ꯍꯥꯏꯔꯒ꯫ ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯏꯕꯦꯝꯃꯁꯦ ꯐꯤ ꯑꯃ ꯌꯦꯡꯉꯤ, ꯃꯁꯤ ꯂꯣꯏꯔꯒ ꯏꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯏꯕꯦꯝꯃ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯔꯦꯜ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯃꯥꯕꯨ… ꯑꯣ, ꯅꯪꯁꯨ ꯑꯃꯨꯛꯇ ꯎꯔꯝꯈꯤꯔꯣꯏ꯫ ꯃꯥꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ, ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ꯫ ꯊꯝꯕꯥꯜꯅ, ꯑꯩ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯆꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯏꯅꯦ, ꯁꯤꯒꯤ ꯐꯤ ꯑꯅꯤꯁꯦ ꯂꯧꯖꯔꯒꯦ꯫ ꯑꯣ, ꯍꯣꯏ, ꯁꯦ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯐꯤ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯂꯣꯝꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯑꯁ, ꯊꯝꯕꯥꯜꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯗ ꯖꯥꯠꯂꯥ? ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯝꯕꯥꯜ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯊꯣꯛꯂꯛꯑꯦꯅꯦꯍꯦ꯫ ꯑꯣ, ꯊꯝꯕꯥꯜ, ꯑꯩꯅꯦ, ꯅꯍꯥꯟꯒꯤꯗꯨꯅꯦ, ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯗꯣ꯫ ꯊꯝꯕꯥꯜꯅ, ꯍꯩꯃꯥ, ꯃꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ? ꯑꯣ, ꯍꯩꯃꯥ, ꯇꯥꯗꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯃꯤ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯦ꯫ ꯍꯩꯃꯥ, ꯀꯅꯥꯅꯣꯅꯦ ꯃꯤꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ, ꯍꯥꯏꯔꯛꯑꯣ ꯇꯥꯗꯥ꯫ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯅꯪꯅꯕꯨꯗꯤ ꯈꯪꯕ ꯃꯤꯅꯦ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯍꯥꯏꯕꯤꯒꯦ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯇꯥꯗꯥ? ꯍꯥꯏꯔꯛꯑꯣ꯫ ꯆꯥꯎꯔꯦꯜꯅ, ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ? ꯍꯣꯏ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦ ꯇꯥꯗꯥ꯫ ꯑꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯆꯠꯅ ꯁꯨꯝ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ, ꯌꯥꯏꯌꯦ ꯇꯥꯗꯥ, ꯍꯥꯏꯕꯤꯌꯣ꯫ ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯥ? ꯍꯩꯃꯥ, ꯑꯗꯨꯔꯣ? ꯂꯩꯇꯦꯗ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯏꯁ, ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯤꯕ? ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯈꯪꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯏꯁ, ꯊꯨꯝꯃꯟꯗ꯭ꯔꯣ ꯀꯩꯅꯣ ꯇꯥꯗꯥ? ꯑꯁ, ꯀꯥꯏꯗꯩ ꯊꯨꯝꯃꯟꯕꯅꯣꯗ, ꯁꯤꯐꯥꯎ ꯇꯞꯃꯜꯂꯕꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯎꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗ ꯏꯃꯥ ꯂꯩꯕꯗꯨꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ꯫ ꯇꯥꯗꯁꯤꯃ꯫ ꯌꯥꯔꯣꯀꯣ, ꯏꯕꯥꯅꯤ ꯈꯪꯅꯔꯁꯤꯀꯣ? ꯑꯩꯗꯤ ꯅꯪꯅꯕꯨ ꯍꯦꯛ ꯌꯥꯔꯛꯑꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯗꯧꯅꯤ꯫ ꯑꯁꯦꯡꯕꯒꯤꯔꯅꯦ ꯇꯥꯗꯥ? ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯅꯦ? ꯊꯝꯕꯥꯜ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯔꯛꯇꯕꯒꯤ ꯏꯄꯪ ꯄꯪꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯗꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯊꯤꯖꯤꯜꯂꯨꯗꯅ ꯍꯦꯛꯇ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯊꯥꯖꯗ꯭ꯔꯤꯔꯣ? ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯁꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯈꯩ ꯑꯩ ꯂꯣꯏꯅ ꯏꯟꯕꯤꯒꯦ꯫ ꯉꯥꯏꯈꯣ, ꯊꯨꯃꯟꯈ꯭ꯔꯦ꯫ ꯉꯁꯤꯒ ꯈꯪꯅꯔꯒ ꯉꯁꯤ ꯆꯦꯟꯕ ꯌꯥꯕ꯭ꯔꯅꯦ? ꯅꯪꯒꯤ ꯅꯒꯨꯟꯁꯨ ꯈꯔ ꯌꯦꯡꯊꯣꯛꯈꯤꯒꯦ ꯀꯩꯅꯣ? ꯑꯣ, ꯍꯣꯏ, ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯣ, ꯑꯩ ꯍꯥꯏꯔ ꯀꯔꯤꯝꯇ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏꯗꯕꯅꯤ꯫
ꯅꯪꯅ ꯐꯝꯃꯨ ꯐꯝꯒꯅꯤꯗꯣ ꯂꯦꯞꯄꯣ ꯍꯥꯏꯔꯁꯨ ꯂꯦꯞꯄꯅꯤꯗꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ ꯑꯦ ꯍꯣꯏ ꯍꯣꯏ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯕꯥꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯄꯪꯕꯤ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯗ ꯅꯛꯁꯤꯜꯂꯛꯄ ꯍꯦꯜꯂꯛꯈꯤ ꯑꯃꯁꯨꯡ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯌꯨꯝ ꯄꯥꯅꯕ ꯀꯟꯅꯒ ꯇꯛꯁꯤꯜꯂꯛꯄꯒ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥ ꯆꯥꯎꯔꯦꯜ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯅꯈꯣꯏꯗ ꯆꯠꯂꯁꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯩꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯧ ꯆꯪꯉꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯌꯨꯝ ꯑꯣꯏꯔꯕꯅꯤ ꯍꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯃꯥ ꯄꯥꯕꯗꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ ꯄꯥꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯀꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯩ ꯏꯊꯟ ꯂꯩꯕ ꯇꯜꯂꯦꯕ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯅꯦ ꯈꯪꯉꯕ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯦꯗꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ ꯆꯥꯎꯔꯦꯜꯅꯦ ꯏꯅꯦ ꯃꯅꯦꯗꯨꯅ ꯍꯩꯃꯥ ꯆꯥꯎꯔꯦꯜ ꯀꯔꯤ ꯂꯩꯔꯦ ꯅꯪꯗꯤ ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯔꯤꯗꯨꯕꯣ ꯑꯁ ꯏꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦꯕ ꯍꯩꯃꯥ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯣ ꯅꯁꯥꯒꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯣ ꯆꯠꯂ ꯆꯠꯁꯦꯕ ꯑꯗꯨꯒ ꯈꯪꯅꯤ ꯍꯩꯃꯥ ꯅꯪ ꯁꯤꯗꯤꯕ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯎꯔꯦꯜ ꯃꯅꯦꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯝꯕꯥꯜ ꯑꯩꯈꯣꯏ ꯏꯅꯦ ꯂꯥꯛꯏꯌꯦ ꯊꯝꯕꯥꯜ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯉꯁꯥꯏꯅ ꯏꯅꯦꯗ ꯁꯤꯅꯤꯃꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯅꯦ ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯀꯧꯖꯩꯌꯦ ꯏꯆꯥꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯥꯛꯂꯕꯅꯤꯅ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯐꯔꯅꯤ ꯍꯥꯟꯅꯗꯤ ꯏꯆꯤꯛ ꯆꯤꯛꯇꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯩꯃꯥ ꯆꯥꯎꯔꯦꯜ ꯏꯅꯝꯃꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯣꯏꯅꯦ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤ ꯑꯩ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ ꯏꯅꯦꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣꯏꯅꯦ ꯍꯣꯏ ꯀꯧꯕꯤꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯌꯦꯡꯉꯣꯏ ꯆꯥꯎꯔꯦꯜꯁꯦ ꯃꯔꯥꯏꯕꯛꯇꯤ ꯊꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯍꯣꯏꯅꯦ ꯌꯦꯡꯉꯣꯏ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯉꯟꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯝꯕꯥꯜꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯅꯣꯡꯃꯇꯁꯨ ꯆꯥꯎꯔꯦꯜꯅ ꯃꯥ ꯅꯨꯄꯤ ꯊꯤꯔꯨꯔꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯂꯝꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯕ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯆꯥꯎꯔꯦꯜꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯗꯦ ꯏꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯕꯦꯝꯃꯥ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯑꯌꯦꯠꯄ ꯂꯩꯇꯦ ꯑꯩꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯂꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ ꯈꯪꯗꯤꯌꯦ ꯏꯅꯦ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯆꯥꯎꯔꯦꯜꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯕꯦꯝꯃꯥ ꯊꯝꯕꯥꯜ ꯉꯥꯏꯈꯣꯁꯦ ꯇꯞꯊꯈꯣꯁꯦ ꯑꯃꯨꯛꯇ ꯆꯥꯎꯔꯦꯜꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯌꯦꯠꯀꯗꯕ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯌꯦꯡꯉꯣꯏ ꯆꯥꯎꯔꯦꯜꯁꯤ ꯌꯥꯝ ꯐꯕꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯇꯧꯔꯗꯧꯅꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯗꯧꯅꯤꯅꯦ ꯑꯄꯪꯕꯤ ꯏꯅꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗꯅ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯁꯅꯥꯔꯩꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯆꯦꯗꯨꯕꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯁꯣꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯈꯣꯏꯃꯨꯅ ꯃꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ ꯏꯆꯦꯗꯣ ꯂꯩꯁꯥꯕꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ
ꯑꯗꯨ ꯅꯠꯇꯗꯅ ꯑꯁ ꯏꯃꯥꯗꯤꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯁꯨ ꯀꯩꯗꯧꯕꯒꯦ ꯏꯕꯨꯡꯉꯣ ꯊꯥꯗꯣꯏꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯏꯅꯝꯃꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯣꯕ ꯀꯩꯗꯧꯒꯦ ꯑꯁ ꯍꯣꯏꯕ ꯌꯦꯡꯂꯨꯒꯦꯁꯦ ꯅꯣꯏꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯃꯆꯦꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯃꯧ ꯅꯨꯄꯤꯒ ꯃꯥꯡꯒꯣꯜꯗ ꯈꯣꯏꯃꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯥ ꯍꯥꯏꯃꯤ ꯑꯁ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯊꯦꯡꯅꯔꯛꯇꯦꯗ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯨꯃꯤꯠꯇꯨ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯝꯕꯥꯜꯒꯤ ꯄꯥꯎ ꯇꯥꯅꯔꯝꯃꯤ ꯊꯝꯕꯥꯜ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯂꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯁꯤꯔꯥ ꯏꯒꯣꯂꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯕꯣ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯆꯥ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦ ꯆꯥꯎꯔꯦꯜꯅ ꯇꯣꯛꯂꯁꯤ ꯅꯁꯥꯗꯨ ꯋꯥꯔꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯇꯥꯗꯅ ꯍꯥꯟꯅ ꯇꯥꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯧꯔꯤꯕꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯧꯔꯝꯂꯣꯏꯗꯕꯅꯤ ꯇꯥꯗꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯀꯌꯥꯗ ꯋꯥꯖꯕ ꯃꯕꯨꯛꯅꯤꯡ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯇꯞꯅ ꯐꯥꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯅꯕ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯥ 5-6 ꯂꯩꯔꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯕꯤꯕꯣꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯤ ꯊꯝꯕꯥꯜ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯤꯕꯣ ꯆꯥꯎꯔꯦꯜꯅ ꯇꯣꯛꯂꯁꯤ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯃꯆꯥ ꯑꯃ ꯃꯤꯇꯝꯂꯕ ꯊꯝꯕꯥꯜꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯅ ꯋꯥꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯊꯝꯕꯥꯜ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯑꯉꯥꯡ 3 ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯁꯤꯡ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯊꯝꯕꯥꯜꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ 3 ꯁꯨꯖꯤꯜꯂꯛꯂꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯂꯩꯇꯕꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯣ ꯂꯥꯏꯔꯖꯔꯕꯁꯨ ꯆꯥꯎꯔꯦꯜꯅ ꯊꯝꯕꯥꯜꯕꯨ ꯋꯥꯍꯟꯅꯤꯡꯂꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯤꯉꯩꯗ ꯐꯅ ꯋꯥꯔꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ ꯆꯥꯎꯔꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯀꯜꯂꯤ ꯊꯝꯕꯥꯜꯅ ꯊꯕꯛ ꯁꯨꯕꯁꯤ ꯆꯥꯎꯔꯦꯜꯅꯗꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ